कोविड सेंटर दगी डिस्चार्ज तौरखिबी नुपी अमा मयुम यौरकपगा सिरे ताबदा नुंगाइतबा थोकदोक अमदा कोविड 19 पॉजिटिव ओइबदगी लंबोय खोंगनांगखोंगदा लैबा कोविड केयर सेंटर दा लैरुरबा मतुंग मसादा करिसु तौरक्त्रे हाइदुना सेंटर असिदगी डिस्चार्ज तौरखिबी नुपी अमा मयुम यौरकपगा इकान कानादना लैखिद्रे थोकदोक असिंग असि नुंगथिल सगोलबन सलाम लैकाय मनिंग लैरक्ता थोखिबने लैखिद्रबी नुपी अदुगी ममिंग पांगैजम शरद पूर्णिमा चही हुंबुद्रागा मंगा मपुरोइबा जामिनी कौवे थौदोक असिगी मतंगदा सगोलबन सलाम लैकायगी सिटीजन डेवलपमेंट कमिटी की पब्लिसिटी सेक्रेटरी सुओइबा सगोलबन सलाम लैकाय कोविड 19 टास्क फोर्स के कन्वीनर नेल्सल सलामना फोंदोरखिबदा लैखिद्रबी नुपी असे मे 19 2021 दा लैकाय असिगी कम्युनिटी हॉल दा पांगथोखिबा RAT टेस्ट पॉजिटिव ओरकपदगी लंबोय खोंगनांगखोंगी कोविड केयर सेंटर दा लैरखिबने अदुबु ngasi nungthil mahaki masada karisu tawraktre haiduna center asidagi discharge tawraktuna mayumda halakhibane mayum yauraba matungda iru maithajaduna numidangi chak ensangi damak thaurang tawba hogalakpada khanghaudana laikhidabani haire mahaki mapuroibasu positive oiruraba matungda ngasi mahaka punna discharge tawrakhibani haire Mexico da angakpa kom ama leptana pakthorakle Central Mexico da leiba labuk amada chapchaba maram khangdokpa ngamdriba thodok ama oina इसिंग यावबा कोम अमा लेप्तना पाकथोरकली हाइना लोकल अथॉरिटी सिंगदगी फंगबा पाउना हाइरे सांता मारिया जकातेपेक खुंगंगदा कोम अदु इहान हाना थेंगनबा मतमदा मीटर मंगा दमक कोनखे मदु हौजिक्ति मीटर मौद्रागा तरेलोम कोले हाइना लोकल सिविल डिफेंस के कोऑर्डिनेटर रामी जेसना फोंदोखे हौकी बथांगच नुमित्ता युम्बु अदुना अहुबा मखोल अमा ताई हाइना थोकलगा येंगलुबदा कोम अदु थेंगनखिबनी हौजिक्ति युमसु नमथखिबा याबगे अकीबा लैरे हाइरे करी मरम गिदमक लैबाक नमथबगी थोकदोक थोकलिबनो हाइबदु थिजिनबगी थबक चथरे मेक्सिको नेशनल सिविल डिफेंस नदि लैनुंगी इसिंग चेनबदगी लैबाक चेंथदुना कोम साबो ओइगनी हाइना थाजबा फोंदोखे कोम असिगी लुबगी चांग असि मीटर कुनलोम ओइगनी हाइरे सांता मारिया जकातेपेकी नोंगसुपलोमदा किलोमीटर 50 चलगा लैबा मफमदा पोपोकातेपेटाल वोल्केनोसु लैरे मफम सिदा लैदिबा लैबाक असि वोल्केनोगी उट अमसुंग वोल्केनोगी मथि मकुमना अयाम्बो ओइना तौबनी हाइरे US Geological Survey na phongdokhiba matungin asumna kom semlakpa ase lainunggi ising unglaktuna laimaigi nung laingoi saruk kinthan badagi thoi haide Mexico gi kom asigi matangda thijin humjin bagi thabak chathariba amasung kari amata tambangam daba maramna manakta changsinna ba authority na miyamda tatana warning tawre dukan phamba sing negative certificate pahin gadawre Government thong hangbagi ayaba piraba dukan sing senagadoriba salesman sing COVID-19 negative certificate paigadabani haina Imphal West District ki Deputy Commissioner na thokpa order amana haire Deputy Commissioner Imphal West TH Kiran Kumar na ngasi thokpa order asina hai District asigi manungda lariba athingba asigi marakta thong hangba yabagi ayaba pikraba pharmacy sing workshop amasung dukan sing asibu senariba salesmen amasung दुकान मपू सिंगबु कोविड-19 दगी ngakthongnaba amasung makhoidagi makhatana laisat asi sandoktanaba लौखलकपा खोंथांग अमा ओइना था असिगी निपान फावबोदा कोविड-19 नेगेटिव ओइबगी सर्टिफिकेट पुथोकदबने पुलिस अमसुंग डिस्ट्रिक्ट एडमिनिस्ट्रेशन ना यंगसिनबा लाकपा मतमदा कोविड-19 नेगेटिव ओइदे हाइबगी सर्टिफिकेट अदु पुथोकदबने करिगुंबा सर्टिफिकेट असि पुथोकपा ngमदबा तारबदे दुकान थोंग हांगबगी अयाबा अदु कक्कनी हाइदे लाइना चेलकपा कोविड पेशेंट सिंग होम क्वारंटाइन तौदनबा हाइख्रे मसादा हानदगी अरुबा लाइना कया चेलकपा कोविड-19 पेशेंट सिंग होम क्वारंटाइन तौहंदनबा असम की चीफ मिनिस्टर हिमंत बिस्वा शर्मा इराई नुमिता स्टेट हेल्थ डिपार्टमेंट इंस्ट्रक्शन पीख्रे असिगुंबा पेशेंट सिंग होम क्वारंटाइन तौहनबगी महुत्ता इंस्टीट्यूशनल क्वारंटाइन फैसिलिटी सिंगदा ओइना थमनबा महाकना डिपार्टमेंट की ऑफिशियल सिंगदा मखाताना खंगनखे इराई नुमिता गुवाहाटी दा लैबा सेक्रेटरिएट बिल्डिंग जनता भवनदा ऑफिशियल सिंगा लोइना पांगथोकिबा मिफम अमदा चीफ मिनिस्टर शर्मा इंस्ट्रक्शन असि पीखिबने कोविड-19 रिव्यू मीटिंग अदुदा स्टेट हेल्थ मिनिस्टर केसाप महंतनसु सरुक याखे मिफम अदुदा शर्मना फोंदोखिबदा पॉजिटिव ओइबा अमसुंग लाइना असिना मी सिहनबगी चांग हंथनबा मसादा हानदगी लाइना चेलकबा चही ग्रुप खुदिंगमकी मियोइसिंग इंस्टीट्यूशनल क्वारंटाइन फैसिलिटी दा थमगदबने पाउताक असि पीबगा लोइना महाकना हेल्थ डिपार्टमेंट के ऑफिशियल सिंगदा महाकना स्टेट असigi प्राइवेट हॉस्पिटल सिंगदा कोविड-19 लायंगबगी रेड सिंग लेपनबसु इंस्ट्रक्शन पीखे असम दा चथरिबा वैक्सीनेशन प्रोसेस की मतंगदा पल्लदुना चीफ मिनिस्टर ना हाई हेल्थ डिपार्टमेंट की ऑफिशियल सिंगदा वैक्सीनेशन की ड्राइव हेना यांगसिलहंदुना ख्वाइदगी लुबा मतंगी मनुंगदा मी मसिंग यामना वैक्सीन कापथोकनबा खंगनख्रे अंगांग सिंग वैक्सीन कापथोकपा हाइबसे WHO की ओइना मरु ओइबा थबक नत्ते मालेम की थाकता कोविड-19 की वैक्सीन सप्लाई तौबगी अवाटपा कया लैबा मरमना अंगांग सिंगदा वैक्सीन कापथोकपा हाइबसे ख्वाइदगी मरु ओइबा थबकती नत्ते हाइना
World Health Organization WHO गी top vaccine expert amana phongdokre ina kaira khunba leibak singda COVID-19 laina ngakthoknaba vaccine asi ingkhalakliba angang singda kapthoknaba ayaba pirabasu WHO गी midyengda angang sing vaccine kapthokpa haibase khwaidagi maru oiba natte angang singde laina asidagi yamna thina narakpa natraga siba yabagi khudongthiba irei leite laichat manungsida makhoida vaccine kapthoknaba honariba sidi makhoibu ngakthokpadagi hena virus sandokpa thingnabagi damaktani haina Dr. Kate O'Brien na phongdokhe Canada, United States amasung European Union na ikui-ikui na COVID-19 gi vaccine sing sahi taraga ni thoi dagi taraga manga fawbugi manung da laiba angang singda kapthoknaba approve tawkhre mamangda WHO gi Director General Tedros Adhanom Ghebreyesus na inak khunba leibak singda makhoi gi vaccine dose sing angang da kapagi mahut laidaba leibak singda dan tawbiu haina appeal tawkhe Prithivi sin mathungna kapthokliba COVID-19 gi vaccine asi laidaba leibak singda kapagi changshada ama phau yaudre ahal sing vaccine kapthokpa tarabade angang sing school da thabada vaccine kapthoktrabasu yai haina ket na makha takhi chap saba khudam phangdabana maram oiraga alien spacecraft ni haiba langane US military personnel singna haukiba sahi khara asida US ki samudra gi sarukta thengnakiba angakpa thabak thawong sing kaya adugi matangda haujik phawbugi oina chap sana thijinba ngamdabana maram oiraga thawong sing adu alien singna sathagi bani haiba langane amade jahaz ki masak manba posak sing leng otpa tawriba du alien spacecraft ni haibasu chap saba khudam leitabani na aranbo oigani haina report sing na phongdok narakle scientist sing na thawong sing adu ki matangda yamna kanna thijinbagi thabak sing chathari isingi sarukta pentagon na ukiba vessel adu atopa vessel singa manadaba ma oire vessel adu atopa laibaki oiramba yai haina atopa scientist khara na phongdok narakle haukiba chahi kullo masida angakpa thogdok chamaga kun henna US amade masigi akoibada thokre thogdok sing adu alien technology gi oiramba yai haina maikai kayadagi phongdok naraklabasu madugi chapchaba khudam phangba ngamdre amaromda thogdok sing adu matau karamna thoklibano haibadu khangba ngamdre China natraga Russia na makhoi gi hypersonic technology sizinabadagi asigumba makhalgi thogdok sing ase thorakpo oiramba yai haina senior scientist amana phongdorokle hiram asigi matangda lakliba June 15 fawbugi manungda classify oiba report ama phongnaba sem saba loire haukiba chahidasu hana thengnakidaba aircraft makhal amana US Navy ship amada akai atoi thoganaba honaba manbagi saktam thengnakhe nongthak amade isingi sarukta asigumba makhalgi thawong sing toina thengnarabasu kangfalgi saruk singdadi thengnadre mayamna UFO hairagasu khangnariba posak sing adu oiramgadra haina paumi singna hangkiba amada scientist singna madugi chapchaba paukhum pibagi mahutta hiram asigi matangda kanna thijili haina phongdorokpa laikhre United States military gi maikaidagi ising amadi nongthaki sarukta thengnariba manadaba thawong sing amadi posak sing aduga unidentified flying object haina describe tawbugi mahutta unidentified aerial phenomena haina describe tawkhre hairi